ꯐꯗꯤꯒꯣꯝꯅꯤꯀꯣ ꯃꯌꯥꯝ ꯃꯁꯔꯨꯝꯁꯦ ꯑꯗꯨꯗꯩ ꯍꯥꯞꯆꯤꯟꯕꯤꯔꯅꯤ ꯑꯍꯥꯟꯕꯗ ꯃꯌꯥꯝꯕꯨ ꯄꯨꯅꯝꯖꯔꯤ ꯉꯁꯤꯗꯤ ꯄꯥꯟ ꯏꯔꯣꯝꯕ ꯂꯚꯔ ꯁ꯭ꯄꯦꯁꯦꯜ ꯄꯥꯟ ꯏꯔꯣꯝꯕ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯄꯥꯟꯒ ꯊꯥꯡꯖꯤꯡꯒ ꯎ ꯃꯣꯔꯣꯛ ꯇꯧꯔ ꯂꯣꯟꯕꯅꯦ ꯁꯤꯗꯩꯅ ꯂꯣꯝꯕꯅꯦ ꯐꯗꯤꯒꯣꯝꯅꯦ ꯑꯗꯨꯒ ꯃꯣꯔꯣꯛ ꯎ ꯃꯣꯔꯣꯛꯇꯨꯁꯨ ꯁꯣꯏꯔꯒ ꯑꯃꯨꯛ ꯆꯥꯏꯁꯜꯂꯦ ꯑꯗꯨꯒ ꯀꯣꯠꯅꯕꯗ ꯁꯤ ꯂꯩꯔꯦ ꯑꯗꯒꯤ ꯃꯁꯔꯨꯝꯒ ꯑꯂꯨꯒ ꯀꯥꯡꯍꯧ ꯑꯃ ꯃꯁꯔꯨꯝꯁꯨ ꯌꯨꯝꯗꯒꯤꯅꯦ ꯑꯗꯒꯤ ꯊꯥꯡꯖꯤꯡꯁꯨ ꯑꯩꯈꯣꯏ ꯆꯦꯆꯦ ꯑꯃꯅ ꯄꯤꯕꯤꯔꯛꯄꯅꯦ ꯁꯤꯗ ꯍꯥꯎꯔꯦ ꯑꯗꯨꯝ ꯆꯥꯕ ꯍꯧꯖꯤꯟꯖꯔꯒꯦ ꯄꯥꯟ ꯏꯔꯣꯝꯕ ꯃꯅꯝ ꯈꯨꯅꯨꯡꯁꯤꯗꯤ ꯂꯩꯇ꯭ꯔꯦ ꯃꯣꯔꯣꯛ ꯑꯉꯥꯡꯕꯅ ꯂꯣꯜꯂꯗꯤ ꯃꯆꯨ ꯐꯖꯩ ꯑꯗꯨꯕꯨ ꯎ ꯃꯣꯔꯣꯛꯅ ꯂꯣꯜꯂꯗꯤ ꯃꯅꯝ ꯅꯨꯡꯁꯤꯕꯅ ꯐꯩꯌꯦꯅ ꯎ ꯃꯣꯔꯣꯛꯅ ꯂꯣꯜꯂꯤꯅꯤ 와 가리 구하우노 bạn vô tụi mình được chắc Wow, rất là trời. Ở tay em bị xăng rồi. Còn hầu như nó mới ngon lắm.
ꯃꯄꯥꯟꯗ ꯂꯩꯕ ꯃꯤꯅ ꯌꯨꯝꯒꯤ ꯆꯥꯛ ꯏꯟꯖꯥꯡ ꯆꯣꯞꯄꯁꯤꯗꯤꯀꯣ ꯃꯄꯥꯟꯗ ꯂꯩꯕ ꯃꯤꯗꯪꯅ ꯈꯪꯅꯤ ꯀꯥꯡꯍꯧꯁꯦꯀꯣ ꯊꯥꯏꯅ ꯁ꯭ꯀꯨꯜ ꯀꯥꯔꯤꯉꯩꯗ ꯇꯤꯐꯤꯟꯗ ꯑꯩꯈꯣꯏ ꯃꯥꯅ ꯉꯧꯔꯒ ꯍꯥꯞꯄꯤꯔꯒ ꯕ꯭ꯔꯦꯛꯇ ꯆꯥꯕꯗꯣ ꯌꯥꯝ ꯅꯤꯡꯁꯤꯡꯉꯦ 이런 거 고아우지를 레이크래 당진이 lỗi 칸도가네 꼬라 남그러게 하고다가 꼬나 봐 뭐 하쁘네 Paano yung buhok ko sa kakay? Wow siya. 거리더라게 một sáu không được là tuần mấy đi là đẹp
last. Kailangan ma'am gibit 당진 떡볶이. 당진 떡볶이 때려야 또 맛있다. 밑에 박는데 당진이야. 머리 파란 국도에다가 오븐하고 타면 이거 꼭 사니야. Aduh ma'am, ay si Tam Tam na tupawraga. Yam kuya ni si Luing kutupler. Aduh ma'am, adom gi ko ay pamjaba iromba singdo kamenta thada biramo ay matang semba yardi semjarke. Aduh ay gi ko ay pamjaba se pan ga thangjing so idong male. Aduh masigi onadi matang sai si dum lo senderga video se nungai bergadi like to biramo aduh channel su support to bibona subscribe to do bayawdi to san biramo lo selakpada ma'am puno ko amkusana punemjari.